Kurumjari Image TV Media Tabiri Basingbu Menden Nomaitem Nataram Oxari Masinu Pili Pau Pizari Malengi Mafam Sinbatungna Pangthok Nabagum Manipur so Ngasi Martyrs Day Thauram Gandhi Memorial Hall Imphal Pangthok Kre Thauramaduda Manipuri Governor Anuswe Uike Chief Minister Nongthombam Biren Health Minister Sapam Ranjan Power Minister Thongam Bishwajit Skills and Labor Minister Haikam Dingo Mahut Minister Yungnam Khemsang Transport Minister Kasim Basum Wabagai SCG MLA Usam Deben Moirang SCG MLA Thongam Santi Wangkai SCG MLA Thangjam Arun Kumar Kumbi SCG MLA Sanasam Prem Chandra Patsoi SCG MLA Sapam Keba Andro SCG MLA Thongaujam Syam Kumar Wainam SCG MLA Irengbam Nalini Lamlai SCG MLA Khongban Tabam Ibumcha Mayang Imphal SCG MLA Kongkham Robindro Amadi Nungba SCG MLA Di Panmai Yauna Police Amadi Civil Gi Makok Thongba Mioi Kayasu Saruk Yaki Thauramadu Manungsanna India Freedom Fighter Mahatma Gandhi na Loramba Thodang Kayabu Ningsingba Oina Laikhidrabagi Statue da Laisu Katuna Minute Ani Tumina Leftuna Ikai Kumnaba Utki Thauramaduga Mari Lainana Si Minister N Biren Fongdorakpada India ki Freedom Fighter Mahatma Gandhi na Loramba Thodang Malemgi Miyamna Singthaduna Lakli Lamdam Asigi Yaifanaba Tauramba Athoba Athobi Singi Mafamdasu Numit Asina Lakpada Ikai Kumnaba Utchari Loinana Mipum Kuding Makta Marebak Mazatibu Nungsibagi Wakalwanamadi Katokpagi Thona Laiminasi Hainasu Fongdoki Martyrs Day की observation exhibition में थोड़ा महात्मा गांधी की मफहम दाई कुछ मसी honorable governor, honorable ministers, honorable MLA अदुगा तै members पुनः लागे कुछ सरांजलि कली नमित मयामदा लेकिन इदमक्ता देश की दमको लई की तरबा मथाई कथोका अथोबा अथोबिसिंग पुनः मके फंदे Magay degi aduga miyam magay degi saranjali actually mero namipum kuding ba mariwak mazati ki namu kathok pagi bakalon kathok pagi sakti do lemin si haidra sigap sigai Observation of National Road Safety Month 2024 ga Mari Lainana ngasi Transport Minister Kasim Basumna Road Safety gi matangda sathagadaba Mobile Awareness Campaign gi damak lamthakre Department of Transport na sinduna Moirangkhom da leiba Manipur State Transport Complex ta pangtokpa Mobile Awareness Campaign lamthabagi thauramda Transport Minister Kasim Basum na hai mamal yamlaba miyoibagi punsi lamakhangda gari gi accident na maram oiraga manghalli masi maru oina lambi gi nyom sing indaba amadi mapung faba khangdabana oihalli maram asina leiriba lambi nyom sing asi mipung khudima khangba tangai fade amadi aikoi pumbana lambi nyom sing ngakna satpa asina aikoida khudong thiba thokadabadagi ngakthokpa ngamgadoribani mahangna makha taraduna hai February 15 da BA Road Safety Hero haiba thimda India Pumba Pangthokadoriba National Road Safety Month 2024 Manipur da suma pung faba chawnam pangthoknaba thorang tauri masida lambi khudong thiba kaya ngakthoknaba lambi niyom sing miyamda paksana awareness pinaba thabak paikhalkani ngasi lamthariba mobile awareness campaign asina maru oina khungang singi miyamda lambi gi khudong thibadagi ngakthoknaba amadi niyom kaya gi matangda wakal tahanbada achouba mateng oiragani thauram adda hangna district transport officer singda niyom lana gari thauba amadi license pibana ching ba singi kupna yengshinnaba akanba instruction piki thauramga mari leinana transport ki secretary Michael Achom na hai ngasidagi horiba mobile awareness campaign asigi manungda school singi mahiroi singda road safety gi matangda awareness pinanaba honagani fongdoki ngasigi thauramadu Dr. David Ilangbam Deputy Director Transport amadi awareness asida sarung yagadaba official kayasu sarung yakhi Iko mayamna egi TDO egi adoma makadleriba transport department makadleriba defense district leriba noigi mathau dawa sida noini krigumba
보통 지닝갈래로 하이로 거기다도 하이로 아주가 스테이트 police 매암술 이름이 아마도 뭐 거기다 따나라가 놓고 미안해서 너희는 또 험폭도 또 위로 너희는 좀더 점람담다 이 만지마 오이나 너희 프로텍션 하이비도 이 페이든 레빙이 하이 심마지로 프레스 미디어 프로텍이 심마지로 공통빙에 National Highway, State Highway, amadi atai district sing da leiriba lambi sing maram sadana thingba apanba pibada under section 8B of National Highway Act 1956 read with section 283 of IPC and section 133 of CRPC 1973 gi matung inna chaya fanglagani hairi Masi tongan ba district ki deputy commissioner sing haibadi Kaksing district ki deputy commissioner Somorjit Salam IAS amadi deputy commissioner Imphal East Kumanthem Daina Devi na thorakba tongan ba order gi matung inna hairiba national highway state highway amadi district sing da leiriba lambi sing thingduna lambi achat awok sing da kudong sada ba apan ba piriba sing asi mathakta piriba section gi matung inna dandi piba yai maram asina miyamna lambi chathok chasin tawbada apanba piba gari chatpada athingba piba sing dandi fanglagani hairi Manipur dagi Assam Rifle lothokadabani haina miyamna taliba demand asi sagolmang pukhau maikai gi praja singnasu support tawi adubu Manipur pumbagi oina lothokpa ngairi ngai chairak asida michang mikhai naidana thabak tawraga pukhau kamenlok maikai bu shanti leihalliba Taranipan AR gi CEO oinam Akas asi lothokpa yaroi haina the United Committee Pukhau and Makeng Dolai Thabi gi President Thokchom Sanjoina Mari Leinaba Singi Pukning Chingsilakli Tha asigi kuntareta Kamenlok da thokiba thodok amaga Mari Leinana Taranipan suba AR gi CEO oinam Akas asi lothokani haibagi paw fangbadagi maikai asigi miyamna apunbagi oiba mifam amang asi Sagolmang Khewa Community Hall da pangthoklaba matung wafam asi Paumi sing da phongdokhibani mahangna makhata na hai mamang sahi gi me ahum dagi khawraga thokliba irang asida Assam Rifle maru oina cycle da leiriba kunithoi suba AR gi kuki gi maikai da leptuna maitai da landaba asida AR da thazaba thamludrabani adumakpu kuki maitai haiba wakhalon tokhaina thamlaga nakalani makta santi hanjilaknaba honabada achauba thodang lauriba Tarnipan AR gi CEO asi lothokhiba taragadi atopa AR battalion natraga CEO lakba matamda makhata na kari thodok tholakadage haiba tambangamde kuki singna kunithoi AR bu makhoi gi khubam nungda paishin bagumna Tarnipan AR asi su paishin naba honabada yadaba amadi nakalani maki yai fanaba tobigadaban tawbagidamak ITLF amadi kotu na Tarnipan AR gi CEO oinam Akas ki mathakta siriba marak asi condemn tawi maram asina mafam asida makhata na santi thamnabagidamak CEO oinam Akas asi lauthokpa yaroi masimakna Manipur gi miyamna Manipur dagi Assam Rifle lauthokadabani haina taliba demand asigi mayokta maikai asigi miyamna lepan nate Manipur dagi Assam Rifle lauthoknaba miyamna sangsilakpa khongjang dasu maikai asigi miyamna sogatuna lakli makhata na su sogatkani adumakpu Manipur pumbagi oina lauthokpa ngairi ngai asida michang mikhai naidana thabak tawriba CEO asibu lauthokpiganu haiki Ioina Assam Rifle si loktok tringai marak sida aitin Assam Rifle na santi poraga thamiba mafam sida hanagi tung thiba thokiba adumna 22 Assam Rifle na paisan gragadi khame lokta atopa huji aitin Assam Rifle dagi lokthoga atopa Assam Rifle team amana pai gare matung tarapada kari or kadona haiba khangdri adu hojiksu amuk 22 Assam Rifle na haiba pukhau area je aitin Assam Rifle dagi lokthok gragadi aikoi da hanagi phibam do akoi yung kai mai saktana misi mina yaw gi thodok to thoi haini ai leite Assam Rifle lokthokpa akoi khudimangna support tawi pukhau mai gi prajana support tawi tawdubu apun bagi ona lokthok tri phawbadi aitin AR dagi 22 AR oibe atopa Assam Rifle amadi atopa Central Force sinabi ganu haiba wafam je mayam pura putta thamjari
National Bee Board na sponsor tawduna numitare ni chumna pangthokadaba state level basic training program on beekeeping hodokpagi thauramama Manipur Beekeeping and Honey Mission Department of Horticulture and Soil Conservation Government of Manipur na sinduna Sanjen Thong da leiba Department of Horticulture and Soil Conservation gi conference hall da pangthokre thauramadu da Department Horticulture and Soil Conservation Government of Manipur gi Director Hani Chara Directorate of Horticulture and Soil Conservation gi Additional Director K Devadatta Sharma amasung MBHM MIDH ki Mission Director MD Zakir Hussain Khan na thauram gi mithunglen singoi na saruk yakhi Bisnupur District ki Kumbi Kendra gi manung san na leiba Kumbi Terakha da leiba low pari mari rom da matam gi oiba manamasing maruina kobi hangam alu chujak na chingba puthokuna chahi amada lupa lakh 15 gi income lakpa ngambagi dama Kumbi Terakha dagi farmer ningthaujam ingwacha sing da district millionaire farmer of India award 2023 gi mana pirakle ngasi paumi team mamaga loinana mahaki Kumbi Terakha da leiba farm da unaba amada farmer ingwacha na phongdorakhibada mahak ahanbada kananasu masak khangbiramde adubu KBK Bisnupur District ki Horticulture ki subject matter specialist Dr. P. Bijya Devi ga thengnarubadagi mahakna guideline pibiba technical support pibiba amadi Bisnupur District ki Horticulture Department asu matam gi oiba maru marang kaya pibiraktuna farm asi mai fangna sathaduna award asi fangba ngamjarakpani masigi damak department ani sigi oja singbu thagatpa phongdoki hairiba award asi fanglakpada hainingai leitana nungai fawi award asi low pari marida chahi amada lupa lakh 15 income lakpa ngambagi damak pibirakpani award asi 2023 gi December 3 tagi nipan fawa Delhi gi PUSA da pangthokiba thauramda kusinnarakpani haiki panbai abadi mahak mamang the best state level farmer award best district level farmer award kaya su fangkraba miyoini thaba khuding sa koi thawai ang hona minarga mikha pon da lamdam adagi tawriba akogi laiba irang tawrisigi kano tawrga mapandagi akoina chinjak da pusilise mipan tangdaba amasung thawayang no honaminaba thawayang no honarga akoi khuding makse loina hingminaba aigi imung manung aino honajarisina aigi isale tamboisanu adagi maruk undoisanu imung manung ge khorsa posa hoisanu masi khuding makse mikha pondana migi thongjin changdana aino honajarisina ai hingjaba ngam KBK Bisnupur District ki Horticulture ki subject matter specialist Dr. P. Bijya Devi na farmer ingwacha gi farm yengsinba lakpaga mari leinana phongdorakpada 2018 dagi mahaka farmer ingwacha ga thengnarakibani farmer ingwacha gi farm asi hana traditional oiba henjang manamasing tharami scientific oiba mawongdadi tharamde adubu farmer asigi leijariba innovative ideas sing aduga scientific oiba mawong kharaga hapsillaga farm asi mai fakna satharakibani KBK gi maru oiba activity di OFT on farm testing program amadi frontline demonstration asini masigi maru oiba pandam di farmer singi income hengat hanbani atopa mandated activity na on campus training program off campus training program quality planting materials puthokpa seed puthokpa aduga farmer singda distribute tauba sini farmer asigi income hena laknaba cropping intensity hengathalli mana masing thabada gap leihandabida crop diversification tawhali farmer asigi 2018 da net income lupa lakh ahum makhai fangki 2018-19 da amuk net income lupa lakh manga ga lising kun manga fangba ngamki income lakpa hengalakpa farming experience leirakpana ICAR gi website ta Sri Ningthojam Ingocha Sing a role model vegetable farmer haiba success story ma fongki aduga makata na su success story kaya fongkre income hengalakpana tonganba cash award kaya su fongkre
lepa leitana crop rotation tawduna crop makhal kaya tharakpana sahi amada lupa lakh tara mangagi income lakpa ngambagi damak handak district millionaire award asi fangwa ngamlakpani masigi damak farmer ingocha bu thagatpa amadi nungaiba phongdokchari farmer ingocha gumna honaba kanba farmer kaya thoraktuna income hen laknaba honamina shi haina su Dr. V Bijya Devina makhata na phongdorakhi auba nataba apikpa area da khogi Bisnupur da laiba akhoi TKVK je Bisnupur district ki oibanina Bisnupur da laiba farmers sing se OFTC da ahum natraga manga 3 to 5 farmers khangat laga problem de major problem do identify tawraga moina khoina survey to boda chatpa matamda thingnariba problem sing se aha ma khoina training na solve to bangambra haibadu mahana yingthoe aduga training solve to bangamdaba problem gaisina akhoina atopa sakhanglaba khogi research institute natraga organization sing sina putoraba technology duna magi farmers sing gi problem sing du sanaba sing do khoina micro location da mu testing to bahai tare ko aduga mo di main focus si farmers sing gi income hingatna bane ba Kaksing district ki mafam singda hang liba relief camp mari Sugunu municipal relief camp Sugunu Khamai kai kanba relief camp Tangjeng Khunjau relief camp amadi Chairen Government Junior High School relief camp sing asida Indian Red Cross Society Kaksing district branch ki Dr. M Rajkumar amasung secretary KSH Dharmadas na luchingba team mamana blanket punna marifu yenthokre tang asida ngasinung thili pau pizaba loizare Image TV meeting tabiri basingbu amukana khurumjari